Online Manipur YouTube channels being birba mampum nang po amuka na taram luxury han badam na maru update ama kurungan ba kuman dagi lokachage hayeng report to gudur ba mafam sing polling station manakta 80 gi member amata sangbiganu aduga 80 member na vote tha thagada ba oiradi isam samba dress ta satpiyu masda 80 ni hairaga katu karan tawraba na sagi daita oini aduga 80 site ge sub sab saba tawni mafam dugi unit commander sing na su phajana senabiyu haina kurungan ba kuman na appeal tawragli aduga mathangi update asna kanglai pakki maira dagi lokachage Kuki Millitansingna sabungko khunau santi khongbana singbada leiba Meitei Khulsingda Nongmei Kapsinduna Landasillakh Kanglup ani gi irang asi hek haurokpadagi Kuki Millitansingna yamna toina Nongmei amadi bom kaptinsinduna landarakpham oiriba Imphal East District ke Yengenpokpi Police Station gi manungsana leiriba sabungko khunau santi khongbal thamna pokpina singba Meitei Khulsing asida ngarang su Kuki Millitansingna singtaktagi Nongmei round kaya marum kapsillaktuna Landasillakh hairi pause asina phangba mafam adudagi khunjasing dagi phangba pawgi matung na dingarang pung nipan ga makhairom taba matamda yengang pokpi maning sing amadi phaimal rom dagi Kuki Millitansingna Nongmei Kapsinduna Meitei Khulsingda Landasillakh bani saurang Nongmei round kuntra rom hena machit oina Nongmei Kapsillakh maduda Meitei Khulsing ngakna leiriba MR amadi BSF Kangbuna handuna Nongmei Kap ki haidi pausin hai Nongmei Kapagi pausi tabadagi Zat Regiment gari ani amasu thodok thokpam da sangsilaki maduda Kuki Millitansingna numidang pung mapan ga makhairom taba matamda Nongmei Kap palepki Nongmei Kapsillakh paduda sabung khunau santi khongban amadi yengang pokpina singbada leiba Khulsinggi mioi kayadi lanjena ba fawu yauki hairi Meitei Khulsing asi Kuki Millitansingna dominate tawduna leiba phaimol Kuki khulrum dagi yamna toina singthaktagi Nongmei Kapsillakh padagi thamna pokpi primary school da MR kangbu hojingak senbagi thabuk tawduna leiribani loina thamna pokpi de leiriba Emmanuel English School da su BSF ki kangbu leiduna ngak senduna thabuk satari khunjasingna phongdorpagi matung inadi hairiba Meitei Khulsing asi ga thangna singgi sarukta leiriba Kuki singna haujiksu bunker kaya saduna Kuki Millitansingna thomjinduna leiri maduna athuba matamda lengak na miding sangbiduna hairiba mafam aduda leiriba Kuki Millitansing asi taktokpiyu loina bunker singdokpiyu maduna trabadi makoina kapning bo matamda Nongmei Kapsinduna landabagi thabuk asi leptana sa tharakpa yabagi akiba lei haina su phongdoraki aduga mathangi update asna ngasi ayuk loktak patta nonglei lungsit na ngami ama isingda laksinduna leikidre ngasi ayuk pung 3 tagi taret fawbagi manungda sikhiba mayai oirap oina kanba nonglei lungsit na loktak patta langkai basatkiba ngami ama isingda laksin badagi asibaksang oina fangle hairi leikidra ngami asi kaibul police station gi manungsana ithing awang leikai jagi khundrakpam thoi sahi yangkai go mari apokpa leikidra khoirakpam yaimsau ko im hak ngasi ayuk pung manga ta matamda mayumdagi loktak patta thaklam langkai gani haiduna jatkibani loktak pat yoroba matamda nonglei lungsit khara sitpa horokpadagi mising pula punsilaga yumsang amada thuptuna leiminaki tanja asida nonglei lungsit sitpa horaki nonglei lungsit adu khara kajiktang nem tharaklaba matamda khoirakpam thoina mahak hana kairudaba yade haiduna phumsang adudagi thoktuna satki atai ngami mamanaba singna nungsit kalli haiduna satkidana ba haibada mahakna karisu tawroi haiduna satkibani hairi pawasin hai nonglei lungsit nem tharaklaba ngasi upung taruka makhai taba matamda khoirakpam thoina thakpham aduda mahakna sinaba hi adu isingda tawdun lermlaga mahak masa lermdabadagi ngami singna singnaduna thiba humbadagi thabuk sathabada loktaki irol nungda leramba thengnaki khudakta lawkhatuna mahak masana sizinaramba hi aduda haptuna torban yona pukalakpa matamdadi mahakki thawai yorumdre haiba khangbangam ki airi asiba haksang kaibul police station ki kangbu laktuna yengsinkre loinana leikhidraba imungi miyoi singda khusinnakre hairi aduga mathangi update asana Indian election da UNLF yaude India da pangthokpa mikhal amata United National Liberation Front UNLF yaude manipuri khudum sanduna thamliba loilam lengak amadi sanarbe system ase ekhoi punsirun muthalakpa system ni maram aduna system ase UNLF amadi miyamna karigumba thajaba amata thampam thokte masi UNLF ki maru iba phirep amani haina aina thingkraba manipuri gilal hulup asigi Secretary Publicity Central Committee ki thawpuriba M Sakhen Sanana press ta thadorok paserona mana hairi cherolasna hai yengbiu democracy oiraktraba India ki democracy ki pangthorak leba mikhal sing maru aina nahan April tang tara ga mapan da 2024 dagi Manipur da pangthok pa hokiba India ki khanbage mikhal asina ireibak Manipuri asi kangkhong sa hintuna maset tahaliba asi irei chapum namakna khangnaraba phibamni handak India ki mikhal asina Manipur da puthora ke fatraba anoba saktam amadi sel amadi pangal season aba khaktana tana khulai paiba kanglop sing season raga Nongmei Kapsin han batam tina phuba saiba tawhanduna vote munna ba honaba anti democracy amadi anti peoples oiba thawong sing satharakiba asini masi India gi system makha da thokpa phibam oiraga sumalem gi oina democracy hatpagi thawong oiba tana ikoi gi phurup kisu vote leiba yonba gi karbarna lisat komhanba amadi phurup ki mating hatpa thawong ni hairi serol asin hai asiguma mikhal asiga mari lena iroi semba maikei ja thokiba wathok lan thok singda UNLF yausilak le
haina maikei asigi imasingna phongdok piraklibasing asi UNLF MPA gi karigumba amata mari leinade haina sulal hulup asigi maikei degi su sengdurakli matang asida iroi semba area khak natana mafam khudimukta thoklibu wathok lanthok singi matang de UNLF na amuk hanna miyam da thamlakliba wafam di thoklibu wathok lanthok nampu hapupum nam asi India gi senjau paiba kangbu na kutlingba democracy na karbar ohellaba amotpa politics ta loichen janba thaduk naba yadaba political culture ni maram aduna India gi loilam lengak makhada manipur miyam gi asengba democracy hingbangam loi haibase ikoi gi miyam na wakal tabiu hairi serol asin hai ngasi asigumba ikoi gi oidaba India gi political culture asida yausil lubagi mahai oina haukiba me ahum dagi India na yokatpa kuki khulai paibasingna Meitei purupta lan taksilakpa dagi khamtheng na awa ana nangbata natana ikoi gi purup ki existence amadi apun basaktam singnak lebe ka asibu ngak thokna ba apun bagi lingzen puthoktuna lebe nagadaba matam asida ikoi masel masoi tahlakli haukiba tha tramasoi asida awana kaya khangduna khulngak pa isa sing kadaida soikhini khanduna ahing tumduna senarakiba imasing onsinduna ki han khanghan basa thabagi pau sak sagring amana sengkok ama mangthokpagi mongda maribak thamoi sengna nuksijaba mioi kaya basu mangthokpagi thawngsing masakhang daba kulai paiba mioi kharna sathabagi pautanari pumnama ase ikoi gi punsironda samnadaba India gi politics ta electoral process ta yausilubani haina UNLF na lawi hairi serol asina aroi bada hairi bada UNLF na irisa singda thamjaning bada ikoi gi miyam na asingba democracy rights adu phangba haibasidi isana isagi iraibak lepchaba ngamba ningtamba manipuri ama leiraba matam khakta oithokani haibasidi thajabiyu UNLF na malemgo ina sathriba democracy da thajaba thamduna manipuri India conflict ase aikoina miyam gi apama matung inna wakhainaba plebiscite ki wafam pukhatpadu madumak ikai khumnakidraba India lengakni sel amabdi masal power season adun nampu hapuda matei pumnamak India gi lengak ki khongloi hanglai singdagi mikup nahum singna lebiu makoi gi langdu thubi ganu thoidok na ngasigi aikoi gi manipuri gi apun ba saktam amadi existence ta singna ragliba asi apun bagi panggal na karam na mayok nagani haibasi de pukning sangmin nasi haina UNLF na irisa singda apil tawrakli